ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯤ ꯑꯅꯧꯕ ꯑꯃ ꯌꯥꯎꯒꯗꯣꯔꯦ ꯁꯤꯁꯤꯁꯨ ꯑꯩ ꯀꯩꯅꯣꯗ ꯃꯥ ꯃꯁꯥ ꯊꯦꯡꯅꯔꯀꯥꯟꯗ ꯑꯩꯅ ꯏꯟꯇ꯭ꯔꯣ ꯇꯧꯔꯛꯑꯒꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯈꯪꯅꯕ ꯀꯦꯅꯦꯗꯥꯗ ꯂꯥꯛꯄꯅꯤ ꯆꯨꯝꯅꯒꯤ ꯁꯤꯡꯖꯨ ꯁꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯔꯣꯏ ꯃꯄꯥꯡ ꯀꯩꯀꯩ ꯐꯖꯅ ꯑꯃꯨꯛ ꯍꯥꯞꯄꯒꯀꯣ ꯇꯤꯟꯖꯣꯜꯂꯦ invitation card ꯁꯦꯝꯃꯝꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯀꯥꯔꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯤꯔꯣꯏ ꯂꯤꯂꯤꯅꯤ ꯌꯥꯝ ꯐꯖꯩ ꯁꯛꯈꯪꯕꯤꯔꯕ ꯑꯩꯈꯣꯏꯒꯤ US ꯇ ꯂꯩꯕ ꯃꯣꯅꯤꯀꯥ ꯏꯉꯨꯗꯝ ꯃꯅꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯨꯝ ꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯏꯔꯤꯗꯣ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤꯁꯨ ꯃꯥ ꯊꯕꯛ ꯌꯥꯝꯅ ꯇꯧꯕꯅꯤꯅ ꯃꯍꯥꯛꯁꯦ ꯏꯆꯦꯁꯦ ꯊꯕꯛ ꯌꯥꯝ ꯇꯧꯕꯅꯤꯅ ꯃꯥꯅ ꯁꯤꯒꯤꯁꯤ ꯃꯥꯅ ꯐꯟ ꯗ꯭ꯔꯥꯏꯚ ꯇꯧꯔꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯗꯣꯅꯦꯁꯟ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯁꯤ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯀꯩꯅꯣꯗ ꯂꯩꯕꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗꯣ ꯄꯤꯖꯈꯤꯕꯅꯤ ꯑꯗꯨꯒ ꯀꯥꯔꯠꯁꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯄ꯭ꯔꯤꯟ ꯇꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯁꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯌꯥꯝ ꯐꯖꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯄ꯭ꯔꯤꯟ ꯑꯥꯎꯠ ꯇꯧꯔꯒ ꯀꯥꯔꯠꯁꯤꯅ ꯁꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯥꯔꯠꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯄꯟ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯕ꯭ꯂꯦꯡ ꯂꯥꯛꯑꯦꯕꯀꯣ ꯕ꯭ꯂꯦꯡ ꯂꯥꯛꯄꯁꯤꯗ ꯑꯩꯁꯦ ꯀꯥꯔꯠ ꯂꯩꯒꯦ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯌꯥꯝꯅ ꯀꯥꯟꯅꯔꯦ ꯍꯧꯖꯤꯛ ꯈꯔꯗꯤ ꯀꯨꯏꯔꯕ ꯀꯥꯔꯠꯅꯤ ꯑꯗꯣ ꯑꯗꯨꯝ ꯊꯝꯖꯤꯟꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯄꯥꯟꯗꯒꯤ ꯂꯩꯔꯨꯗ꯭ꯔꯦ ꯑꯔꯩꯕꯁꯤꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯅꯕ ꯁꯦꯝꯂꯦ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯅ ꯁꯦꯝꯊꯔꯛꯑꯒꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁꯦꯝꯃꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯦ ꯀꯥꯔꯠ ꯑꯃ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯃ ꯍꯥꯏꯂꯥꯏꯠ ꯍꯥꯏꯐꯦꯠ ꯇꯧꯅꯕ ꯑꯩꯅ ꯃꯤꯡꯅꯦ ꯑꯗꯩ ꯍꯌꯦꯡ ꯃꯥꯏ ꯁ꯭ꯀꯨꯜꯗ ꯏꯟꯚꯥꯏꯠ ꯇꯧꯕꯗ ꯁꯠ ꯂꯥꯎꯅ ꯈꯪꯅꯕ ꯑꯃꯗꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯁꯥꯅ ꯌꯦꯡꯕ ꯄꯦꯔꯦꯟꯁꯅ ꯌꯦꯡꯕꯗꯨꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯥꯔꯠꯇꯣ ꯂꯩꯇ꯭ꯔꯕꯅꯤꯅꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯂꯥꯏꯠ ꯈꯔ ꯇꯧꯁꯤꯜꯂꯦ ꯑꯩ ꯍꯧꯖꯤꯛ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯦ ꯑꯗꯣ ꯁꯤ ꯌꯥꯝ ꯀꯥꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯦꯂꯤꯌꯦꯇꯤꯞ ꯀꯤꯌꯔꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗ ꯁꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯗ ꯗ꯭ꯔꯥꯏꯚ ꯇꯧꯈꯤꯕ ꯀꯥꯔꯠꯁꯤꯡꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯀꯥꯟꯅꯔꯦ ꯁꯤ ꯂꯩꯔꯨꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯗꯣꯅꯦꯠ ꯈꯔ ꯇꯧꯖꯈꯤꯕꯗꯨꯅ ꯁꯤ ꯑꯩ ꯑꯁꯤꯒꯤ ꯊꯣꯡ ꯊꯥꯛꯄ ꯆꯥꯕ ꯊꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯝꯈꯤꯗꯕ ꯀꯨꯏꯔꯕꯅꯦ ꯂꯥꯟ ꯂꯥꯛꯄꯗꯒꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯦꯗꯤꯒꯤ ꯕꯥꯔꯗꯦ ꯑꯣꯏꯔꯦ ꯑꯗꯨꯏꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈꯔ ꯑꯩꯁꯦ ꯈꯔ ꯊꯣꯡꯒꯦ ꯇꯧꯔꯤ ꯉꯁꯤꯁꯦ ꯑꯗꯣ ꯉꯁꯤ ꯊꯣꯡꯗꯣꯏ ꯃꯊꯦꯜꯁꯤꯗꯤ ꯑꯩ ꯆꯤꯛꯀꯟꯁꯤꯃ ꯁꯤꯡꯖꯨ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒ ꯉꯥꯅꯨ ꯑꯃ ꯊꯣꯡꯒꯦ ꯇꯧꯔꯤ ꯆꯅꯥ ꯀꯥꯡꯉꯧ ꯑꯃ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ 3-4ꯈꯛ ꯄꯨꯟꯅꯤꯕꯀꯣ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯃꯊꯦꯜ ꯈꯔ ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯌꯦꯡꯁꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯗꯒꯤ ꯕꯥꯔꯗꯦꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯉꯥꯡꯒꯤ ꯁꯥꯟꯅꯐꯝ ꯑꯃ ꯂꯩ ꯑꯗꯨꯏꯗꯣ ꯋꯥꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕ ꯈꯔ ꯃꯥꯁꯦ ꯃꯌꯥꯝꯒꯤ ꯕꯥꯔꯗꯦ ꯌꯥꯝ ꯆꯠꯂꯦꯕ ꯑꯗꯣ ꯑꯗꯨꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯁꯨ ꯃꯤꯁꯦ ꯏꯟꯚꯥꯏꯠ ꯇꯧꯔꯒ ꯇꯧꯁꯦꯅ ꯃꯥꯁꯨ ꯈꯔ ꯆꯥꯎꯔꯛꯑꯕꯅꯤꯅ ꯃꯤꯒꯤꯗ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯥꯏꯁꯨ ꯇꯧꯁꯦꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯨ ꯇꯧꯕꯒꯤ ꯈꯤꯇꯪ ꯂꯥꯡꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯉꯥꯡ 35ꯃꯨꯛ ꯄꯨꯂꯞꯅ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯌꯥꯡꯈꯩ ꯊꯥꯔꯒ ꯑꯉꯥꯡ 15ꯃꯨꯛꯀꯤ ꯑꯩꯈꯣꯏꯅ ꯕꯨꯀꯤꯡ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯆꯠꯂꯒ ꯍꯌꯦꯡ ꯁꯥꯟꯅꯐꯝꯗꯨꯁꯨ ꯍꯥꯏꯐꯦꯠ ꯈꯤꯇꯪ ꯌꯦꯡꯉꯛꯀꯦ ꯑꯗꯣ ꯁꯤꯗ ꯃꯈꯣꯏꯁꯨ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯣꯛꯇꯣꯕꯔꯗꯒꯤ ꯑꯩꯈꯣꯏ ꯏꯪꯕꯁꯦ ꯍꯧꯔꯕꯅꯤꯅ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯋꯤꯟꯇꯔ ꯕ꯭ꯔꯦꯛ ꯁ꯭ꯀꯨꯜ ꯆꯠꯂꯤꯀꯥꯟꯗꯗꯤ ꯈꯤꯇꯪ ꯁꯥꯟꯅꯔꯝꯃꯤꯗꯅ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯋꯤꯟꯇꯔ ꯕ꯭ꯔꯦꯛ ꯑꯣꯏꯔꯕꯅꯤꯅ ꯃꯣꯏꯁꯤ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕꯗꯣ ꯃꯣꯏꯁꯨ ꯋꯥꯁꯤꯜꯂꯛꯑꯦꯕ ꯑꯗꯨꯏꯗꯨꯅ ꯉꯥꯛꯇꯪ ꯄꯨꯡ 2 ꯈꯛꯇꯒꯤꯅꯦ ꯁꯥꯟꯅꯐꯝꯗꯣ ꯋꯥꯏꯔꯤꯗꯣ ꯄꯨꯡ 2ꯒ ꯃꯤꯅꯤꯠ ꯅꯤꯐꯨꯃꯨꯛꯀꯤ 3ꯃꯨꯛꯀꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯈꯥꯡꯁꯤ ꯁꯥꯔꯦ ꯊꯥꯎ ꯍꯩꯒꯦ ꯊꯥꯎꯗꯤ ꯌꯥꯝ ꯍꯜꯂꯔꯣꯏ ꯁꯥꯟꯅꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯤ ꯑꯅꯧꯕ ꯑꯃ ꯌꯥꯎꯒꯗꯣꯔꯦ ꯁꯤꯁꯤꯁꯨ ꯑꯩ ꯀꯩꯅꯣꯗ ꯃꯥ ꯃꯁꯥ ꯊꯦꯡꯅꯔꯀꯥꯟꯗ ꯑꯩꯅ ꯏꯟꯇ꯭ꯔꯣ ꯇꯧꯔꯛꯑꯒꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯈꯪꯅꯕ ꯀꯦꯅꯦꯗꯥꯗ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯎꯅꯒꯗꯧꯔꯦ ꯑꯗꯨꯁꯨ ꯑꯩ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯊꯥꯖꯕꯦ ꯆꯠꯂꯣ ꯑꯩ ꯁꯠ ꯊꯣꯡꯒꯦ
Dia menjala kanu. Cak kamu ya bra. Aja be. Hai dong. Hai. Si ciman mau di si cakap cakap di. Bubu tahu tri. Was tahu teraba. Was tahu teraba. Si mole. Si mama mami cang cum tahu di. Okay? Thao tuồng thì sẽ sao vậy lệ? Đây là cái thao xà đấy, chứ ngầu bò rồi chứ. Tuồng. Manipuri marang apa ya? Anong thongdꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ ꯃꯆꯨꯁꯤ ꯀꯩꯅꯣꯗꯗꯤ ꯐꯣꯟꯗꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯑꯁꯤꯗꯗꯤ ꯐꯖꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯆꯤꯀꯟꯗꯣ ꯏꯪꯍꯜꯂꯤꯌꯦ ꯑꯩ ꯁꯤꯡꯖꯨꯒꯤꯗꯣ ꯁꯤ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯉꯥꯛꯇꯅꯦ ꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯆꯦ ꯁꯦꯠꯂꯒ ꯁꯤꯡꯖꯨ ꯇꯧꯗꯣꯏꯅꯤ ꯂꯣꯏꯁꯤꯜꯂꯦ ꯑꯩꯁꯦ ꯆꯤꯀꯟ ꯁꯤꯡꯖꯨꯒꯤ ꯃꯁꯥꯂꯥ kena tahu re sabu saja le ngari itu kerap hasil le ya sih dirasa di jauh ke tahu besar Kita dapat berapa HP, kita HP, marang HP, garam masala HP, moro chili powder, masuk tang HP, yang dihaperoi, juga thong thap pasi lo sile do chicken sinju se smai na dum sara so ya ni bu ko do ai kinu khara di half ki si inhalaga kopi khara pa na soiraga yong chakang ba kitang ne adu ga ngai yo khi sum ne sinju su bu do mai na maroi ma pang ke ka na mo hap ba ko sinju le kinu tau do ni adu ga si ga si mo phajana mix tau do ni ba adu smai na ba de cha re adu ga kai yong chak ke ha ba ga cha bu si mo cha dri adu ha ba oi do ni ado haragadi si dum chabe yare asumai na dum ngora keno taw sinju asumai na ngari ke hapaga de sare do ko yong cha kai jong cha kang ma do ne ko ko do tin tho ga ke khara hapaga masala se mo gamu jara ge lezi etigi keno pibi return ki pi ni ko de mo packing akang mo to bi ke atu no mai birthday ki keep on so baby ade so je am to bi ke Okay, all of them?
Así, no hapo. No, big amount. Kaja, fine. We can make next day amount. Nak si tham okay? Ani loi de. Si kai no si tut kai no ha pa yin. Toothbrush. Adagi ke ha pa si yare do brush makeup ki brush no ke ha pa si yare. Adagi birthday ki open Thursday. Wait, that's a gift? Surprise for you. Oh. Happy birthday. Come on. I sit right here. Are you excited? Yeah! Dadagi birthday. Correct. The other side. Huh? Yeah, see? This one. How it open? Open. Open. I want to open it. What is that? What? You want? You also welcome for you to your birthday time. I really like to put it on a watch. It needs to be charged. Need to be charged? Charger di. Oh, says smartwatch. Hello, ready that. Digi, ma gari si mama tanya sila lain na gari mapibi deh. Oh, wow. So charge na to, ha? It's mine. Okay. Where do you charge this? Sana ba tawrase? Ready tawrase? Where do you